ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ idu ningthau Facebook page sigi post amadang myamda share tawjari mioibagi punsida biggest mistake oiba se wakhal khanthagadaba matamda khanthahodana haigadaba matamda hayodaba tawgadaba matamda tahodaba samna hairabada tan kaiba miga pangkhak oiraga tawbu thabak amata maipak loi maitai kuki lan manungda social media da maitai ni haina nganglibasing asigi manungda direction yaudaba focus yaudaba aim and the objective leitabana masing yami just for fun time pass ki social media da warim ngangbada jeknabada wakhal losing lambi takpiba kaya ama yaukrabani Facebook ta nungay kapnare lambi phatlo maira paibi thorau air lakle lawba adubu effective oibro lambi phalambra maira paibi thoklambra haibagi art di hiram khudingmak unorganized oina leide volunteer leidre CSO singa mari samnadre pau phaunadre natraga social media da yeknabagi paulik oibire haibani la leitabagumani amagi scam amagi social media da complain kanagi nupi sen badagi hauraga nupi thiba lonba nupi mangkhiba rape tawbiramba spa restaurant sangbagi pau paisa tonarbagi social media da awai akum sida lup kaya su thawai ausili crime sing adugidi police leidi police ta sinakhiba yadro nakoina social media da warim nganglaga evidence loina mangkhiba thaidokhibani tasengna tabada wari nathanta wahang hangzo aikoi maitaigi karamba phibamda leibage ithak irang warim tawba matamra aikoi kadaida kadomda mai onsin gani aikoi gi step kari karino just ask yourself where we stand where we head to what are our steps direction yaudana focus yaudana wakhal khantadana tawba thabak amata mai pakloi lan loikre khallagadi yare tawningbu tawro gentleman ama oinanaba honaba haibase sahi sama sangi haibase hauzik phawba sumduna leiri maramdi gentleman oinanaba honabada mapa mapuna takpi tambiramba sana lonchat bevhar thaksi khasi ngakna salakpa amadi moral wangba amasangi aduna gentleman oinanaba honabada matam sangi haibani haujiki maitegi society asidi improvement natte deteriorating haiba aduni sahi yamlaga gentleman oibadi lairadana yaw yenaw lamhui olaga loina paithorakle maramdi criminal mindset leiba mapa mamagi masa singna yamlabanina mama mapagi matau loina tamle lamhuina nungai na sarak tammi salak tambada yahodaba yaw yenaw manbasingna social media da direction yawdana makhelangi maitai kuki gi lan kaukre anouba bomb top cookie singna kabaktriba fawba kaukhiba oirasanu enjoy yourself